ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯀꯩꯀꯩ ꯇꯩꯔꯤꯁꯦ ꯁꯤ ꯇꯟꯗꯨꯔꯤ ꯃꯥꯌꯣꯅꯤꯁꯅꯦ ꯇꯟꯗꯨꯔꯤ ꯃꯥꯌꯣꯅꯦꯁ ꯑꯩꯕꯨ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯍꯪꯖꯤꯜꯂꯛꯏ ꯇꯪꯈꯥꯏ ꯑꯃ ꯆꯥꯔ ꯌꯥꯔꯅꯤ ꯑꯩꯗꯤ ꯅꯪ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯑꯅꯤ ꯂꯣꯏꯈ꯭ꯔꯦ ꯃꯨꯊꯠꯂꯣꯁꯦ ꯆꯠꯂꯝꯅꯤ ꯈꯔ ꯆꯤꯡꯊꯣꯔꯛꯑꯣ ꯐꯖꯔꯦꯍꯦ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯀꯥꯝꯊꯣꯛꯇ꯭ꯔꯣ ꯁꯥꯕꯩ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤꯗꯣ 이씨, 말해. ꯂꯥꯏ ꯄꯩꯗꯅ ꯊꯝꯃꯤꯁꯦ ꯄꯩꯗꯅꯁꯨ ꯈꯣꯏꯔꯝ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯃꯣꯏꯅꯨꯁꯨ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯂꯥꯏ ꯅꯨꯃꯤꯠꯀꯤ ꯂꯥꯏꯒꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯈꯣꯏꯔꯝꯕꯒꯤꯀꯣ ꯊꯝꯐꯝꯗꯤ ꯌꯥꯝ ꯀꯟꯅ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯃꯇꯦꯛ ꯑꯃ ꯌꯦꯡꯉ ꯀꯩꯗꯧꯕ ꯁꯤꯗ ꯑꯩ ꯅꯪ ꯐꯣꯟ ꯇꯧꯔꯛꯄ ꯇꯨꯝꯃꯦ ꯅꯪ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯣꯏꯔꯝꯕꯒꯤ ꯃꯐꯝꯁꯨ ꯂꯩꯇꯕꯒꯤ ꯁꯥꯟꯅꯩꯌꯦ ꯅꯪ ꯈꯪꯍꯧꯕ꯭ꯔꯣ ꯕꯣꯕꯣꯛ ꯏꯃꯣꯏꯅꯨ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯩ ꯊꯥꯅꯕꯅꯦ ꯁꯤ ꯃꯩ ꯊꯥꯅꯕ ꯃꯩ ꯊꯥꯗꯤ ꯃꯩ ꯍꯧꯖꯤꯛ ꯊꯥ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯁꯨꯝꯕꯗ ꯆꯨꯖꯣꯏ ꯍꯥꯏꯖꯒꯦ ꯁꯤꯗꯣ ꯃꯦꯡꯒꯣ ꯌꯥꯝ ꯃꯥꯜꯂꯦ ꯃꯦꯡꯒꯣ ꯃꯥꯟꯕ ꯅꯠꯇꯤꯌꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯍꯧꯗꯣꯔꯦꯅꯦ ꯅꯪꯒꯤ ꯕꯔꯒꯔꯁꯦ ꯀꯩꯀꯩꯅꯣ ꯍꯥꯞꯄ ꯁꯦꯝꯗꯣꯏꯁꯤꯕꯣ ꯀꯩꯝ ꯍꯥꯞꯄꯣꯏꯗ ꯌꯥꯝꯅ ꯕꯦꯝꯃ ꯆꯥꯅ ꯆꯥ ꯌꯥꯕ ꯄꯣꯠ ꯈꯤꯇꯪ ꯍꯥꯞꯄꯤꯁꯤ ꯁꯤꯃ ꯍꯥꯞꯄꯅꯤ ꯅꯣ ꯄꯥꯝ ꯑꯣꯏꯜ ꯇꯨꯗ ꯊꯝꯃꯣ ꯑꯣ ꯋꯥꯟꯗ ꯊꯝꯃꯣ ꯕꯦꯝꯃ ꯅꯪ ꯁꯤ ꯁꯝꯗꯣꯏꯅꯦ ꯅꯪ ꯁꯦꯝꯗꯣꯏꯅꯦ ꯅꯪ ꯐꯝꯃꯣ ꯑꯗꯨꯗꯤ ꯃꯃꯥꯅꯕꯥꯅꯤ ꯐꯝꯃꯒ ꯇꯧꯔꯁꯦ ꯀꯩꯀꯩ ꯇꯩꯕꯅꯣ ꯁꯤ ꯐꯝꯃꯣ ꯁꯦꯝꯃꯣ ꯂꯥꯛꯑꯣ ꯃꯃꯥꯒ ꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯒꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯁꯦ ꯇꯟꯗꯨꯔꯤ ꯁꯣꯁ ꯍꯥꯏ ꯍꯥꯞꯄꯤꯕꯅꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯀꯩꯀꯩ ꯇꯩꯔꯤꯁꯦ ꯁꯤ ꯇꯟꯗꯨꯔꯤ ꯃꯥꯌꯣꯅꯤꯁꯅꯦ ꯇꯟꯗꯨꯔꯤ ꯃꯥꯌꯣꯅꯦꯁ ꯑꯗꯨꯒ ꯆꯤꯛꯀꯟ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯀꯩꯀꯩꯅꯣ ꯁꯤꯕꯣ ꯁꯤꯅ ꯀꯩꯅꯣ ꯍꯥ ꯂꯦꯇꯁ ꯀꯩꯅꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯥꯌꯣꯅꯤꯁ ꯑꯃꯁꯦ ꯀꯩꯅꯣ ꯆꯤꯛꯀꯟ ꯌꯥꯎꯔꯤꯌꯦ ꯑꯗꯒꯤ ꯆꯦꯡꯁꯨ ꯍꯥꯞꯇꯣꯏꯔꯣ ꯅꯪꯁꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤꯅꯤꯍꯦ ꯅꯣꯡꯃ ꯄꯥꯟꯕꯒꯤꯗꯨꯔꯥ ꯑꯩꯁ ꯃꯥꯎꯠ ꯐ꯭ꯔꯦꯁꯅꯔ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯦꯍꯦ ꯕꯔꯒꯔ ꯑꯃꯈꯛ ꯁꯦꯝꯕꯗ ꯂꯩꯔꯨ ꯆꯥꯝ ꯐꯩꯌꯦꯗꯣ ꯅꯠꯇꯦ ꯃꯇꯝ ꯆꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯃꯄꯥꯟꯗ ꯆꯠꯂꯒ ꯆꯥꯕꯗ ꯃꯤꯅꯤꯠ 5-10 ꯉꯥꯏꯕꯤꯌꯣ ꯀꯥꯏꯁꯦ ꯌꯥꯝꯅ ꯏꯝꯄꯦꯁꯦꯟꯁ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯈꯔ ꯊꯨꯅ ꯇꯧꯕꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯁꯥꯎꯅꯤꯡꯕꯗ ꯉꯥꯏꯕꯗ ꯋꯥꯏꯅ ꯏꯁꯥꯅ ꯇꯧꯖꯔꯀꯥꯟꯗ ꯑꯗꯨꯕꯨꯗꯤ ꯃꯣꯏꯗꯤ ꯀꯩꯅꯣꯅꯤꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜꯅꯤꯅ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯍꯨꯜꯂꯛꯑꯣ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯩꯖꯗꯤꯌꯦ ꯑꯩꯁꯦ ꯃꯈꯥꯁꯨ ꯌꯥꯝ ꯂꯥꯡꯉꯤꯕꯅꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔ ꯇꯧꯔꯝꯃꯣ ꯂꯩꯔꯝꯃꯤꯌꯣ ꯈꯔ ꯄꯨꯡꯗꯤ ꯎꯠꯂꯔꯣꯏꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯍꯦ ꯄꯨꯡꯗꯤ ꯀꯌꯥ ꯇꯥꯔꯦ 11:00ꯒ ꯅꯨꯄꯤ ꯅꯣꯡꯃ ꯄꯥꯟꯕ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯣꯏꯕꯒꯤ ꯄꯨꯡ 11:30 ꯇꯥꯔꯦ ꯇꯤꯚꯤ ꯊꯥꯗꯗꯤ ꯌꯥꯔꯣꯏꯅ ꯇꯤꯚꯤꯗꯁꯨ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯂꯣꯏ ꯆꯠꯈꯥꯏꯔ ꯊꯝꯃꯝꯃꯕꯅꯤ ꯁꯨꯃꯥꯏꯅ ꯆꯣꯡꯊꯕꯗꯀꯣ ꯁꯤꯁꯦ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯅꯠꯇ꯭ꯔꯥ ꯂꯣꯏꯁꯤꯜꯂꯛꯑꯕ ꯁꯦꯝꯕ ꯁꯤꯅ ꯀꯩꯅꯣ ꯀꯤꯀꯨꯝꯕꯔꯒ ꯀꯦꯔꯣꯠꯀ ꯃꯤꯛꯁ ꯇꯧꯔꯒ ꯌꯥꯎꯕ ꯑꯩ ꯍꯧꯖꯤꯛ ꯇꯧꯕꯤꯗꯣꯏꯁꯤ ꯁꯤ ꯆꯥꯅꯤꯡꯉꯝꯃꯣꯏ ꯃꯁꯇꯔꯗ ꯀꯤꯗꯣ ꯂꯪꯉꯛꯇꯅ ꯑꯗꯨꯅ ꯁꯤ ꯍꯥꯞꯄꯅꯤ ꯕꯥꯠ ꯂꯧ ꯁꯒꯥꯏꯕꯤꯅꯤ ꯈꯔ ꯃꯥꯟꯍꯜꯂ ꯂꯣꯏꯔꯦ ꯔꯦꯗꯤꯃꯦꯗ ꯑꯣꯏꯖꯕ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯥꯞꯆꯤꯜꯂ ꯁꯦꯝꯗꯣꯛꯄ ꯈꯛꯇꯅꯦꯕ ꯀꯃ ꯅꯪꯒꯤꯁꯦ ꯃꯃꯥ ꯍꯩꯕ꯭ꯔꯥ ꯑꯗꯨ ꯀꯣꯟꯅ ꯂꯧꯊꯣꯛꯁꯤ ꯁꯥꯍꯜꯂꯀꯥꯟ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯅꯞꯁꯟꯒꯅꯤ
수마이나 떠오르잖아. 에이. 수마이나 떠오르잖아. 와, where is 탕? 탕. 탕탕. 탕. เฮ้ยช่วยเยอะเลยเฮ้ย 탕. 탕. เก่งเนาะเก่งเนาะเก่งเนาะสไลด์สมุนเสร็จแล้วอะ 그냥 집보다 와이나. 너래. ดูฉันกันเลย 슈. ฟังเรื่องนี้เนี่ย 안 떨어져. มาคุณมาทุยกักกล้าวเอ้ 안돼 사할루게. ข้าฮัลโหลเดี๋ยวเราจะพูดดีตัวเจ้าคุยกันเดี๋ยวเราตัวมีอะไรกันนี่ 저렇게 하사니야. 왜? ไอ้พวกแกจ้าตัวน้องจะเลยตั้งขายจ้าเลยอ่ะนี่นั่นแกจ้าตัวน้องอันนี้เอาลุยดีบ่ 아, 시간이 수도 있네. มาเชียงเลยนะ 엄마 생각. 저렇게 하사도이노. ไอ้กี่หรอไอ้ดีตั้งขายจ้าอย่างนี้ 버거게 하사도이노. 이거 딱 가고 있는 เอ 버거 อ 딱 ไป 가. ก็ตั้งขายจ้าอย่างนี้ครับตั้งเอามาตั้งขายชาตัวดูดิ 응. 이거 이제 니 혼자야. อันนี้คงมีเลยอ่ะ 이 까이 빅데. อ่าคุยดี 차보도. ดูซาที่แอร์พอร์ตลูกจังหวะปีนั้นลูกชั้นนิ่งลูกชั้นยังไง 안가랑 아이나 그까지 지금 뭐 채널 내기 거다. 그누기 옥 떨어가 안 풀려가 떨어가 그냥 그램 나올 잡고. โอ้เกรมมี่ชั้นนิ่งหรอ 하. โอ้เกรมมี่ชั้นนิ่งหรอเอาจ้ารู้ตัว 뭐꼭 막나도 옥가 누기 샘 레시피도 또 뭐야 아니나. อันจ้ากี่ดิจ้าตกเชื่อมาตุ้มจ้ากี่วันจะจ้าดูดิ 꼭 ตก  cil리 사진 cil리 꼭 하나 꼭 cil리 하나. ไม่คู่ปอกลูกเชลล์เต้าตัวเอามาเชียร์มาเจอลูกเชลล์ 아니야. เคยตัวชี้ 뭐가 필요하? 필요 딘둥 따기. 라, 홈라, 엄마 삐기라. 아, 스폰라, 먼저 삐기라. ไปทุกทะเล ก็ยิ่งให้เราเนี่ยมวยตกไปอะไรตันเลย 버거 삐. 너기 버거죠? 버거 로이래. 야, 그거. 난게 토마토. ตรงนี้ตัวอะไร 어차피 하우다. 얌 하우다이네. พี่ดิ 오. 잠깐만. เห็นมันกระบะ 음. ตัวสาวโวยตัวเด็กกระกเราเราก็ตัวเด็กไม่มาก็เด็กเราตัว 얘랑 만에 싸움 조금 그 싸움만 쌓이는 거. 너네 강도 봐. 이거. 자. เด็กสาวนิงเกียไอ้ชอรี่คิดตั้งตัวสมัยนั้นตัวนี้ 이것도 ไอ้พี่สาวนิง 나랑 인버도 있나? กักเราจีโอ 나도 แล้วกักเราจีโอหมอมาที่กันตั้งทำหมอจ้าหรอ 엄마 때문에 진짜 때문에 많이 가. เฮาหรอชาบหรอเอามาที่เฮาหรอมันเอ๊ะไม่จ่าทุกเรื่องหรอบ้ายังไงเฮาหรอเฮาตราเฮาเตะหรอ 하우 왜 하요? เฮาตราว่ะ 하우 브로. นอนทุกตัวเร่ก็ชิมายตัวนั้นบางทีก็ซาจันยี่ยังตัวโลชั่นยี่ 못할까 보야. เคยน้องถ้าจะรออันนี้มันถ้าเกิดดูมันจะได้ก็จะมันจะได้กันดีกว่า 우리니까. ดูดิแกไม่ส่งตัวดู 누구 다니노? 빠빠 이거 할라게? ตุการทำยาแล้วนี่เคยตัวนี้คุย 생리가 안 되네 그지? มุดตัว 하. ตุการเลยมุดตัว 되게. ไอ้ดิ้วจะตัวนี้ 저로 해. จะตัวนี้นั่งละจ้าจะจัดอันนี้โดยเนี่ยไอ้เจ๊เลยที่จัดมึงอักตัวนี้ 어때? 저희 하나 번만 해도. 난 기대 또 비하빠기 거. ไอ้ก็ปากหนับช่วยซ้อมช่วยลุกให้หน่อย
ꯆꯥꯕ ꯇꯤꯡꯉꯅꯤ ꯊꯝꯃꯣ ꯍꯦꯟꯖꯔꯁꯅꯨ ꯍꯥꯞꯆꯜꯂꯣ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯔꯦ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯒꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯀꯩꯅꯣ ꯈꯛꯇꯪ ꯁꯥꯍꯜꯂꯁꯤ ꯃꯤꯅꯤꯠ 2-3 ꯐꯥꯗꯕꯤ ꯁꯦꯀꯦꯟ 2-3 ꯐꯥꯗꯕꯤ ꯁꯦꯀꯦꯟꯑꯕ ꯀꯔꯤ ꯋꯥꯠꯂꯤ ꯅꯪꯒꯤ ꯋꯥꯠꯂꯤ ꯀꯩꯅꯣ ꯑꯃ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯑꯗꯨꯏ ꯂꯦꯇꯦꯁꯇꯣ ꯄꯤꯔꯛꯑꯣ ꯂꯣꯏꯈ꯭ꯔꯦ ꯃꯨꯊꯠꯂꯣꯁꯦ ꯆꯠꯂꯝꯅꯤ ꯈꯔ ꯆꯤꯡꯊꯣꯔꯛꯑꯣ ꯐꯖꯔꯦꯍꯦ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯀꯥꯝꯊꯣꯛꯇ꯭ꯔꯣ ꯁꯥꯕꯩ ꯊꯣꯠ ꯂꯥꯎꯕꯤꯗꯣ 이씨 말해 ꯊꯥꯡꯊꯔꯒꯦ ꯑꯩꯗꯤ ꯇꯤꯟ ꯌꯣꯠꯂꯦ ꯃꯃꯥ ꯂꯣꯏꯁꯟꯕꯤ ꯆꯥꯈꯤꯗ꯭ꯔꯣ ꯃꯥ ꯇꯦꯁ ꯇꯧ ꯆꯥꯈꯤꯗ꯭ꯔꯣ ꯁꯥꯔꯤꯌꯦ ꯆꯤꯛꯄ ꯉꯝꯃꯣꯏ ꯄꯥꯏꯕ ꯉꯝꯃꯁꯨ ꯆꯥꯊꯣꯛꯑꯣ ꯀꯩꯅꯣ ꯑꯅꯤꯃꯨꯛ ꯄꯥꯏꯌꯨ ꯀꯩꯅꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯥꯈ꯭ꯔꯦ ꯇꯦꯁ ꯇꯧꯊꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯇꯧꯔꯦ ꯌꯥꯝ ꯍꯩꯌꯦ KFC ꯂꯩꯍꯧꯔꯦ ꯃꯦꯛꯗꯤ ꯂꯩꯍꯧꯔꯦ ꯍꯣꯝꯃꯦꯗ ꯂꯣꯏ ꯂꯩꯍꯧꯔꯦ ꯍꯣꯝꯃꯦꯗꯁꯨ ꯂꯩꯍꯧꯔꯦ ꯂꯣꯏ ꯍꯣꯝꯃꯦꯗꯁꯨ ꯂꯩꯍꯧꯔꯦ ꯂꯩꯍꯧꯔꯦ ꯁꯤꯒꯤꯁꯤꯗꯤ ꯍꯣꯝꯃꯦꯗꯁꯨ ꯂꯩꯍꯧꯔꯦ ꯁꯤ ꯀꯩꯅꯣ ꯍꯣꯝꯃꯦꯗ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯌꯥꯝ ꯂꯣꯏ ꯂꯩꯍꯧꯔꯦ ꯑꯩꯒꯤꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯅꯪꯒꯤ ꯍꯣꯝꯃꯦꯗꯁꯦ ꯑꯣꯀꯦ ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯆꯥꯊꯣꯛꯑꯦ ꯃꯥꯏ ꯄꯦꯝꯃ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎꯁꯤꯗꯤ ꯆꯥꯎꯈꯠꯅꯤ ꯁꯐ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯐꯔꯦ ꯆꯥꯊꯣꯛꯑꯣ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯋꯦꯠ ꯍꯟꯊꯕ ꯉꯝꯗꯣꯏꯅꯣ ꯀꯦꯖꯤ ꯀꯌꯥ ꯂꯩꯔꯦ ꯆꯥꯝꯃꯗꯤ ꯁꯨꯔꯝꯃꯅꯤ ꯐꯥꯒꯤ ꯇꯧꯅꯤꯍꯦ ꯐꯔꯦ ꯆꯥꯊꯣꯛꯑꯁꯤ